ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯌꯧꯕꯗ ꯃꯌꯥꯝ ꯃꯤꯅꯤꯠ 5ꯗꯒꯤ ꯍꯦꯟꯅ ꯅꯝꯕ ꯌꯥꯔꯣꯏ ꯍꯥꯏ ꯆꯥꯛꯁꯤꯁꯨ ꯅꯞꯊꯤꯃꯨꯛꯇꯪ ꯍꯥꯞꯄꯦ ꯍꯥꯏꯕ ꯑꯣꯏꯔꯦ ꯅꯪ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯌꯥꯝ ꯃꯣꯟꯕꯗꯤ ꯃꯥꯟꯕꯅꯦ ꯑꯗꯣ Hello guys, welcome back. ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯁꯟ ꯊꯣꯡꯕꯁꯦ ꯁꯟꯗꯤ ꯆꯥꯏ ꯑꯗꯨꯕꯨ ꯁꯟ ꯊꯣꯡꯕꯗꯤ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯀꯌꯥꯅꯣꯝ ꯁꯨꯔꯦ ꯑꯩꯅ ꯁꯟ ꯊꯣꯡꯕꯗ ꯍꯩꯅꯗꯕ ꯃꯍꯥꯎ ꯑꯃ ꯐꯪꯈꯤꯕꯗꯒꯤ ꯑꯩ ꯑꯗꯨꯝ ꯆꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅꯀꯣ ꯄꯤꯛꯏꯀꯥꯟꯗ ꯆꯥꯈꯤꯕꯗꯨꯗꯒꯤ ꯍꯩꯅꯗꯗꯅ ꯑꯗꯨꯝ ꯆꯥꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯈꯤꯇꯪ ꯀꯨꯏꯗ꯭ꯔꯤꯕ ꯑꯩꯅ ꯁꯟ ꯁꯤꯡꯖꯨꯒꯨꯝꯕ ꯆꯥꯈꯠꯂꯛꯏꯁꯦ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯁꯟ ꯁꯤꯡꯖꯨ ꯆꯥꯔꯦ ꯁꯟ ꯁꯤꯡꯖꯨꯗꯤ ꯑꯗꯨꯝ ꯍꯩꯅꯔꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯒ꯭ꯔꯤꯜ ꯇꯧꯕ ꯈꯣꯠꯄ ꯄꯥꯅꯒꯨꯝꯕ ꯍꯥꯞꯄ ꯑꯆꯥꯄꯣꯠꯇꯨꯒꯨꯝꯕ ꯍꯥꯞꯄ ꯀꯩꯗꯨ ꯑꯗꯨꯝ ꯆꯥꯕꯀꯣ ꯑꯗꯨꯕꯨ ꯁꯟ ꯊꯣꯡꯕ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯆꯥꯕꯁꯦ ꯑꯩ ꯆꯥꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯆꯥꯔꯛꯑꯅꯤ ꯍꯥꯏꯗꯤ ꯑꯩꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯡꯆꯥꯃꯛ ꯆꯥꯗꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯤꯅ ꯁꯟ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯁꯨ ꯍꯥꯏꯕꯗꯨꯗ ꯆꯥꯔꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯒ ꯆꯥꯃꯤꯟꯅꯔꯛꯀꯦ ꯑꯩꯅ ꯃꯥ ꯐꯥꯔꯒ ꯅꯝꯗꯅ ꯌꯥꯎꯍꯜꯂꯛꯇꯣꯏꯅꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯀꯥꯟꯗꯀꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩ ꯃꯃꯥꯡꯗ CureSkinꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯄꯦ CureSkinꯒꯤ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯝ ꯎꯠꯂꯦ ꯑꯗꯣ ꯑꯗꯨꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯣꯠꯇꯨꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯄ꯭ꯔꯗꯛꯇꯣ ꯂꯣꯏꯁꯜꯂꯦꯕ ꯂꯣꯏꯔꯦ ꯄ꯭ꯔꯗꯛ 5 ꯃꯅꯨꯡꯗꯨꯗ 2-3ꯃꯨꯛꯇꯤ ꯄꯨꯔꯥ ꯂꯣꯏꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯌꯥꯎꯔꯦꯕ 2ꯒꯨꯝꯕꯅꯀꯣ ꯑꯗꯣ ꯑꯩꯅ ꯀꯤꯠ ꯑꯅꯧꯕ ꯆꯦꯜꯂꯦ ꯀꯤꯠ ꯑꯅꯧꯕ ꯌꯧꯔꯛꯑꯦ ꯁꯤꯁꯤꯅ ꯑꯩꯒꯤ CureSkinꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯄ꯭ꯔꯗꯛꯇ ꯑꯞꯗꯦꯇꯦꯠ ꯑꯣꯏꯔꯛꯇꯣꯏꯅꯦꯕꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯑꯗꯣ ꯑꯩꯅ ꯃꯣꯏꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯦꯞꯁꯤꯗ ꯑꯗꯨꯝ ꯑꯩ ꯆꯪꯉꯒ ꯑꯗꯨꯝ ꯑꯩꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯀꯃꯥꯏ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯔꯒꯀꯣ ꯗꯔꯃꯥꯇꯣꯂꯣꯖꯤꯁꯁꯤꯡꯗꯨꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯀꯦꯌర్ ꯑꯅꯧꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯔꯦ ꯑꯅꯧꯕꯁꯦ ꯑꯃꯨꯛ ꯆꯦꯟꯖꯕꯅꯦꯕꯀோ ꯑꯗꯣ ꯑꯩ ꯍꯥꯡꯇꯣꯛꯆꯔꯛꯑꯒꯦ ꯉꯁꯤ ꯍꯧꯖꯤꯛꯇ ꯌꯧꯔꯛꯇ ꯉꯥꯏꯔꯤꯕꯀꯣ ꯑꯗꯣ ꯑꯩ ꯍꯥꯡꯇꯣꯔꯛꯑꯒꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯑꯅꯧꯕ ꯄ꯭ꯔꯗꯛꯁꯦ ꯀꯔꯤꯅೋ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤ ꯑꯩꯅ ꯄꯪꯈꯟꯗ ꯈꯜꯂꯒ ꯑꯩꯅ ꯁꯤ ꯁꯤꯖꯤꯟꯅꯅꯤꯡꯉꯦ ꯍꯥꯏꯅ ꯈꯜꯂꯒ ꯆꯦꯟꯕ ꯄ꯭ꯔꯗꯛ ꯅꯠꯇꯦꯕ ꯃꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯔꯦꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯞꯗꯦꯇꯦꯠ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯄ꯭ꯔꯗꯛꯁ ꯑꯣꯏꯗꯣꯏꯅꯦꯕꯀꯣ CureSkinꯁꯤꯗ ꯑꯣꯡꯂꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯈꯛꯇꯪ ꯅꯠꯇꯦꯀꯣ ꯍꯦꯌꯔ ꯀꯦꯌꯔꯒꯤꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯕꯨ ꯑꯣꯏꯔో ꯁꯝꯒꯤꯕꯨ ꯑꯣꯏꯔో ꯏꯁꯥꯒꯤꯕꯨ ꯑꯣꯏꯔో ꯁ꯭ꯀꯤꯟꯒꯤꯕꯨ ꯑꯣꯏꯔో ꯆꯥꯕ ꯊꯛꯄꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯗꯅꯀꯣ ꯆꯥꯕ ꯊꯛꯄꯗꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯔꯤ ꯌꯥꯝ ꯔꯤꯂꯦꯠ ꯑꯣꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯗꯥꯏꯠ ꯄ꯭ꯂꯥꯟꯒꯨꯝꯕꯁꯨ ꯃꯣꯏꯗꯒꯤ ꯑꯗꯨꯝ ꯃꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯥꯏꯠ ꯄ꯭ꯂꯥꯟꯒꯨꯝꯕꯁꯨ ꯑꯗꯨꯝ ꯐꯖꯅ ꯁꯦꯝꯕꯤꯕꯅꯦꯕꯀꯣ ꯑꯗꯨ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯍꯦꯟꯅ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗꯣ ꯒ꯭ꯂꯣ ꯂꯥꯛꯅꯕ ꯏꯁꯥꯁꯨ ꯐꯅꯕ ꯍꯣꯜ ꯕꯣꯗꯤ ꯐꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯍꯥꯡꯇꯣꯛꯑꯁꯦ ꯑꯅꯧꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯎꯠꯂꯛꯑꯒꯦꯀꯣ ꯁꯤꯗ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯗ ꯏꯟꯚꯣꯏꯁ ꯑꯗꯨꯗꯨꯒ ꯄ꯭ꯔꯗꯛꯁꯦ ꯄ꯭ꯔꯗꯛꯁꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ 1, 2, 3, 4, 5ꯅꯦꯕꯀோ ꯁꯤꯒꯤꯁꯦ 2000ꯒꯤꯅꯦꯕꯀꯣ 2000ꯒꯤꯅꯦ ꯑꯗꯨꯗꯨga 1,900ꯒꯤ ꯑꯣꯏꯔꯒꯅ ꯄ꯭ꯔꯗꯛ 3 ꯂꯥꯛꯀꯅꯤꯕꯀꯣ ꯑꯩꯒꯤꯁꯦ 2,000ꯒꯤꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯄ꯭ꯔꯗꯛ 5 ꯂꯥꯛꯑꯦ ꯑꯗꯣ ꯎꯠꯆꯔꯛꯑꯒꯦꯀꯣ ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯕꯗꯨꯒ ꯃꯥꯟꯅꯩꯌꯦꯕꯀꯣ ꯁꯤꯒꯤꯁꯦ ꯖꯦꯟꯇꯜ ꯀ꯭ꯂꯦꯟꯁ ꯐꯦꯁ ꯋꯥꯁꯅꯦꯕꯀꯣ ꯁꯤꯒꯤ ꯐꯦꯁ ꯋꯥꯁꯁꯦ ꯅꯠꯇꯕ ꯃꯣꯏꯒꯤ ꯗꯤꯞ ꯀ꯭ꯂꯦꯟꯁ ꯐꯦꯁ ꯋꯥꯁ ꯍꯥꯏꯅꯁꯨ ꯂꯩꯕꯅꯦꯕ ꯑꯗꯨꯗꯨꯅ ꯁꯣꯝꯒꯤ ꯁ꯭ꯀꯤꯟꯗꯨꯒ ꯑꯗꯨꯗꯨꯅ ꯆꯥꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯗꯤꯞ ꯀ꯭ꯂꯦꯟꯁ ꯑꯣꯏꯅ ꯌꯥꯎꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯐꯦꯁ ꯋꯥꯁ ꯑꯣꯏꯅ ꯌꯥꯎꯔꯛꯑꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀ꯭ꯂꯦꯟꯖꯔꯒꯨꯝꯕ ꯑꯃ ꯌꯥꯎꯔꯛꯑꯁꯨ ꯌꯥꯏꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯐꯦꯁ ꯋꯥꯁꯁꯦ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯔꯝꯁꯦ ꯑꯩꯒꯤ ꯃꯃꯥꯡꯒꯤꯗꯗꯤ ꯌꯥꯎꯗꯦꯗꯅꯀꯣ ꯍꯟꯗꯛꯀꯤꯁꯤꯗꯗꯤ ꯁꯤꯔꯝꯁꯦ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯁꯤꯔꯝꯁꯦ ꯎꯠꯆꯔꯛꯀꯦꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯕ CureSkin ꯄ꯭ꯔꯗꯛꯁꯤꯡꯗꯣ ꯑꯩꯒꯤ ꯁ꯭ꯀꯤꯟꯗꯣ ꯌꯥꯝ ꯊꯤ ꯐꯒꯠꯂꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅ ꯕꯦꯔꯤꯌꯔ ꯔꯤꯁꯇ꯭ꯔꯛꯆꯔ ꯀ꯭रीम को ओके सिदा लेरे सिगिसना साइज मचा ओइदे मा अचौबसु लेबने पिकटक्ति तवे अदो कुइना चकासादि खंगे दुम येंगा सिजनारसे अदो सि लेरे मरीसुबगिसना मयाम vitamin A B C cream हायबको brightens and repairs with vitamin A B and C को अदुदने सि येंगासे अदो सिदा लेरे हजिकिदुगा दुम चकमाने अदुगा लास्ट किसना मयाम
most important sunscreen nebako ado sigise CureSkin mineral day cream sunscreen aduga broad spectrum protection with SPF 30 PA+++ zinc oxides and prebiotics ado sige sunscreen ju dum nungai bane kitang packaging se kitang de change lai mamang gi duga mamang da na mineral sunscreen gel haina maming do koi ba sisina mineral day cream haina on thore bako sisu yam ti nungai bane sunscreen je moi gi white cast kuma pi bako to kem taw dam yam ti nungai bane bako protection ju yam phajana pi bane adom yam ai gi CureSkin gi new kit se sida lai jare product manga ne mathang gi video da na application du chara ke du khar lai ga kamain tawi kam dawi patam ai kui sina ne se kem ta nungai ta ba skin da irritation thok ko ba kai su lai te yam ti nungai bako skin do phagalak pagi saruk ta ne bako adu sisu henna ai gi sisina am kene advance oi do male serum kai kai yara ko sina su ko adu mamangi duna aina first on season ni mamangi duna kitang ai gi skin da yamna kai hai tara hai di skin care season ba su hai di kitang maya kan da bana hana season ba hogo da bani dana adu mamangi duna kitang maya kan da ba da to season kitang amu advance oi ra ko hai tara do mai no oi do ne ko ando si mu season ra uchar ke nungai ga ne han di khalle adu myam su CureSkin se interest lai bi ba tar ga dai adu moi gi link to ai description box ta hap charang ge Play Store App Store ani mak ta phangani adu duga मैम ऑर्डर तब मतलब कोड प्रीति 100 है से यूज तौबीबको 100 रुपीस ऑफ हंगनी मैम ऑर्डर तब मतलब मैम CureSkin से ट्राई तौबीओ मैम नुंगाइबने अदो हजिक वीडियो मखा मु येंगमिनार से हॉरेन हजिकपुदी नते हजिकती ngaliबको हॉरेन नुंगदांग वयराम खोजे थबक हला खोला कांदा आई सन लेब चलुदोइने मागा अदुदुगा सन लेब चपा गायना मीगी चानब लेबिबदी चले इसागी चानब लेब चटपा गायजे ngasi na ahanba oidoinebको ando dum yenga si video se ko nungai traga su dum yeng biro ko ko se ju aina namdane yawan bai wa ne mam su yaw holo ha do ma su ka su video da yawning ba mi di nate video da yawning ba mi nata ba se ko na pha yo han ba se ka su moi da su nungai ja da ba dai di ayem ko su nungai ta ba ne ko ado dum yenga se khang ya re dum yaw hal la ge mam ha bi matung ina yenga se dum mam enjoy to biro ko sao gi ju to ri आपको चाहिए क्या बिल्ली चाहिए बिल्ली हमारे पास है बड़ा वाला हाँ बाहर वाला बिल्ली है ना अच्छा अच्छा मैडम 사장 promotion में संदर्भ मतलब जाओ है जाते now on done 1 kg of sun hấp ốc sa piro 이 sister Thongba Thongba 산에 아버지가 famda muksubi maruga hapna ma kan di ko na zai ko me kan di ko na sakit saja itu besar itu ini juga mana jadi ini belum sakit saja oleh nang bunupi ada di sini sih karena nak don tamju sih tambola tamju bong masih am sawa jadi ini video dia yam sawe ma yam hai ko hai na rồi khara jam ya ha bu he kai kai sa bu jam le ke de ta kan do ri ke video gi look hai bam le a video gi look to da ren cha ngam ka he doctor ri ba ai ha bu ko no kha loi kai no ya re ke do ra ge ai ya cha bu ma'am 산사 아도 저 딴리 달래 아니 마히부리 क्या खाने हाँ ke ba za bu jung wa ti kha za ni na मुक्तुबी मनम निना मुक्तुबी मनम सिनादी हाथ खिदो माले मनम हाइना दब दो ke ba gi sa se za bu wa ti
ꯃꯥꯁꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯌꯥꯎꯅꯤꯡꯗꯕꯅꯦ ꯑꯩꯅ ꯅꯝꯅ ꯐꯥꯔꯒ ꯌꯥꯎꯈ꯭ꯔꯕꯅꯦ ꯃꯤꯅꯤꯠ 5ꯗꯒꯤ ꯍꯦꯟꯅ ꯅꯝꯕ ꯌꯥꯔꯣꯏ ꯍꯥꯏ ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯋꯦ. ꯁꯟ ꯃꯅꯝ ꯅꯝꯗꯦꯕ? ꯅꯝꯗꯦ. ꯑꯩ ꯁꯟ ꯊꯣꯡꯕ ꯆꯥꯗꯕ ꯍꯥꯏꯗꯤ ꯑꯩꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯀꯥꯟꯗ ꯆꯥꯕꯗꯩ ꯑꯩ ꯅꯤꯡꯁꯤꯡꯗꯦꯕ ꯑꯊꯣꯡꯕ ꯑꯣꯏꯅ ꯆꯥꯕꯁꯦ ꯑꯇꯩꯗꯤ ꯆꯥꯕ ꯆꯥꯛꯁꯤꯁꯨ ꯅꯞꯊꯤꯃꯨꯛꯇꯪ ꯍꯥꯞꯄꯦ ꯍꯦꯟꯕ ꯑꯣꯏꯔꯦ ꯅꯪ ꯆꯥꯛꯁꯦ ꯑꯃꯨꯛꯀ ꯍꯥꯞꯄꯁꯨ ꯌꯥꯏ ꯃꯥ ꯌꯥꯝ ꯂꯤꯛꯑꯦ ꯑꯩꯅ ꯐꯖꯅꯕ ꯁꯥ ꯈꯔ ꯌꯥꯝ ꯍꯥꯞꯁꯦ ꯍꯥꯏꯕꯁꯨ ꯌꯥꯕꯤꯗꯦ ꯃꯣꯔꯣꯛꯇꯤ ꯁꯥꯏꯌꯦ ꯍꯥꯎꯕꯤ ꯍꯥꯎꯋꯦ ꯍꯥꯎꯕꯅꯦ ꯃꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯇꯧꯔꯒ ꯈꯪꯗꯦ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯝꯁꯤꯅꯗꯤ ꯍꯥꯎꯋꯦ ꯌꯦꯟ ꯊꯣꯡꯕꯗ ꯍꯥꯞꯄꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯆꯥꯕꯗꯣ ꯌꯥꯝ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯅꯝꯈ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯄꯤꯀꯥꯟꯗ ꯁꯪꯒꯣꯝ ꯃꯅꯝ ꯋꯥ ꯅꯝꯃꯒ 모록 사이. 사이더니. 왜 우리 사는식이야? 큰. 시진아. Anh chồng nhầm chân vào mặt rồi. Nâng xuống kinh khởi. Anh 잠깐만. 시진아. 그래 또 뭐? 또 뭐한테? 통드름 짬뽕. 여기가 먼저 오프 던데라. 담모? 담무. 난간에 빡다리 이렇게 빠락빠락 하러. 하얘도 삭주만 안 되면 많이 내. Anh thua với Hậu đây là mẹ. Cái gì xí lại mà tôi ngại gì. Sao nó Xin video cho các bạn. 우물어 그냥 앞전이지 않아. 우버로도 아니 내가 한 개 yen thong cái hấp rồi anh yen hấp đi được. 좀 잠이 들다. Phút là gần này thật là hấp dẫn bật này. 그냥 바로 해야지. 산산이 아니라 끼끼는 사람이. 무트비 마루 앞에 산만 남다만해. 남자 눈에 사 아무 동안 맘 잡을 잡을. Kem ayu. Ui를 우디랑 되면 되는. 참 하웨 참 하울래라면 산동 투비 하버지 참 하웨. Giao diện thì Zoom vào sao hỏi. Yam muôn body man này rồi. Sa đi mà căn chủ là lộc cất. Chắc là sân kita ni sai rồi. Atau bom tu saja mình makan sudah lakukan pindah rồi itu sudah makan tak boleh. Anh ngắm sao rồi mà sao rồi là da after test lấy được mà thằng cô mà nằm nó hồ rồi bạn. Anh được tàu vì vậy ngắm em hay là cái đấy rồi. Quá khả năng ngủ cái gì đó. Cái hoàng hang tôi đi kệ. Sẽ làm vậy. Khả năng đấy. Sugi sina. Buang Hawaii. Nah terus. Itu saja. Sisa rồi sao hỏi nữa. Hanya dia masuk Anh sekarang anh jadi mau jago. qua để khả năng người nhẹ. Rồi jago. Masih
ꯋꯥꯁꯦ ꯃꯌꯥꯝ ꯈꯔ ꯏꯀꯥꯏ ꯊꯤꯒꯟꯕꯅꯦ ꯊꯤꯒꯜꯂꯤꯔ ꯈꯪꯗꯦ ꯏꯀꯥꯏ ꯊꯤꯒꯟꯕꯗꯤ ꯅꯠꯇꯦ ꯑꯁ ꯏꯀꯥꯏ ꯊꯤꯒꯟꯕꯗꯤ ꯅꯠꯇꯦꯗ ꯃꯥꯁꯦ ꯃꯤꯒꯗꯤ ꯌꯥꯝ ꯊꯤ ꯈꯠꯅꯕꯅꯦ ꯑꯁ ꯉꯁꯥꯏꯁꯨ ꯄꯣꯁ ꯑꯣꯐꯤꯁꯇ ꯃꯤ ꯈꯠꯅꯕꯅꯦ ꯃꯥꯁꯦ ꯃꯤ ꯈꯠꯅꯕ ꯅꯠꯇꯦ ꯏꯕꯦꯝ ꯑꯗꯣ ꯚꯤꯗꯤꯑꯣꯗꯗꯤ ꯈꯔ ꯏꯀꯥꯏ 이 하와네. 동바 해봐게. 트로비만 남자 I like it. 얘는 거보다 하버랑 하버에. 아마 ꯑꯩ ꯁꯟꯗꯤ ꯆꯥꯏ ꯍꯥꯏꯗꯅ ꯑꯊꯣꯡꯕ ꯆꯥꯗꯕ ꯋꯥꯅꯤ ꯑꯇꯣꯞꯄ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯗꯅ ꯑꯝꯇ ꯑꯩꯅ ꯆꯤꯡꯃꯩꯔꯣꯡꯗ ꯂꯨꯂꯨ ꯀꯤꯆꯟ ꯍꯥꯏꯅ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯗ ꯃꯣꯏꯒꯤ ꯁꯟ ꯁꯤꯡꯖꯨ ꯄꯤꯌꯦꯕ ꯈꯪꯕ꯭ꯔꯥ ꯁꯤꯁꯦ ꯍꯥꯞꯄꯦ ꯁꯤ ꯃꯔꯨꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯕꯅꯦ ꯌꯥꯔꯦ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯔꯨ ꯅꯠꯇꯦ ꯁꯤꯗꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯔꯨꯅꯤ ꯀꯩꯅꯣ ꯎꯁꯤꯡ ꯁꯥ ꯍꯥꯏꯕ ꯃꯔꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯗꯨꯅꯦ ꯎꯗ ꯍꯧꯕꯗꯨꯅꯦ ꯑꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯆꯥꯕ ꯂꯣꯏꯁꯜꯂꯦ ꯃꯥꯁꯦ ꯆꯥꯖꯍꯧꯔꯁꯨꯅꯦ ꯍꯧꯒꯠꯂꯒ ꯚꯤꯗꯤꯑꯣꯁꯨ ꯃꯨꯊꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯌꯧꯔꯝꯒꯗ꯭ꯔꯥ ꯌꯧꯔꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯠꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ Woke up at 11 o'clock, I ain't got no job, what the hell should I do today? This feel like some I don't give a fuck, oh my god, shut the fuck up, I ain't hearing what you gotta say.